ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯃꯣꯟꯇꯣꯁꯤꯒ ꯀꯧꯖꯅꯤꯡꯉꯤ अहमभक्त एम शुभचंद्र सिंह एम जीवन सिंह के एच कुंजेश्वर सिंह लाइसराम विश्वजीत सिंह बी राकेश शर्मा सी एच आनंद सिंह लोइनाना ngasiगी program sigi oina maru oijariba akhoi oja surbu ching loinana ngasigi montra siga lakribai tamaga hoina taram na niksing jare Aji ko lega uttorio, ibai jang le ibai, itu uttorio. Ojo na itu. Ha? Jang dui tin jon. Hai. Oja asida sum le pasim maya ma ang le. Asida sum le pasi jani. Oh, acha. No, it's okay. Thank you very much. Akhoi lakpiriba oja mayam sibu akhoi puja committee ke mai gai degi uttoriyo pidana akhoi receive doningi uttoriyo pibai tama ibai monju adugai di sulendo da pusho puna mako amtang lakdana amtang chango ibai changbiru mayam amtang kuba pushi akhoi amtang mayam amtang kuba pushi jainnya afternoon loin kan alon akhoi matik chaba keno respect lokol piba namde akhoi kun machani bangladesh ki oina adugai di akhoi jamna harau jai Imalibak Manipur dagi laktana akhoi ngasi program shu mapung phaan bibe tamak akhoi maigai dagi jamna akhoi kana tawi adu hajik ki matang da akhoi crest khadang pijaninge acha crest oja da akhoi na aham amakta crest canopy oja जीवन छोबी का काप छोबी का काप मीगा नारम कलाई चढ़ा लोना के एच कुंजेश्वर सिंह को अखोई क्रेस्ट पिजरी लाइसराम विश्वजीत को अखोई क्रेस्ट पिजरी नसीकी नसीका राकेश शर्मा अखोइना ngasiगी forum sida kana tor asise bangladesh ki tasengnaga nondori ki oina jamna historical movement mani ngasi akhoi sida tawrise akhoi gi laibak ni hai batare এবং akhoi gi 25 বছর পূর্তি অনুষ্ঠান যে সার্থক হই যারে আপনারা একটা ছবি তুলেন ওটা একটা ছবি তুলেন ছবি তুলে প্লিজ জানা একটা ছবি তুলে আমতাং ছবি মতন কাপচা গে ভাই আমার লাগতো না এত ছবি Thank you very much. For your skip, you know, see that. Oh, sure. Masigi, Makamashida Kumangashida lady, be short, single lies, Lamsibu Conbiri, be short, Punamak, had the short signal from the Panasangari, Kurumjari, Dima Ibema, Droga Devi. ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯄꯊꯣꯏꯕꯤꯁꯨ ꯍꯥꯏꯅ ꯈꯪꯅꯩ
ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯗꯨꯔꯒꯥ ꯍꯥꯏꯕ ꯏꯃꯥꯁꯦ ꯚꯩꯒꯕꯇꯤ ꯏꯃꯥꯁꯤꯗ ꯑꯩꯈꯣꯏ ꯆꯔꯟꯗ ꯂꯣꯏꯅ ꯆꯪꯖꯩ ꯁꯤꯔꯥꯃꯛꯁꯨ ꯔꯥꯕꯣꯟꯕꯗ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯔꯛꯇꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯆꯔꯟꯗ ꯆꯪꯖꯔꯒ ꯔꯥꯕꯣꯟꯕꯨ ꯂꯥꯟꯕꯤꯈꯤ ꯉꯁꯤꯒꯤ ꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯄꯟꯕꯤꯕꯗ ꯑꯣꯖꯥꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯏ ꯑꯦꯛꯁꯦꯞ ꯇꯧꯏ ꯍꯥꯏ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯅꯗꯤ ꯉꯁꯤꯐꯥꯎꯗ ꯕꯪꯒ꯭ꯂꯥꯗꯦꯁꯅꯦꯅ ꯈꯟꯖꯗꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯅꯦꯅ ꯑꯗꯨꯝ ꯈꯟꯖꯩꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯃꯌꯥꯝꯁꯤ ꯎꯅꯔꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦꯕ ꯀꯩꯅꯣꯗ ꯄꯨꯔꯛꯑꯒ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯑꯝꯇ ꯆꯪꯅꯗ꯭ꯔꯦꯕ ꯉꯔꯥꯡꯁꯤ ꯄꯨꯡ 4:30 ꯐꯥꯎꯕꯗ ꯚꯤꯖꯥ ꯄꯤꯕꯤꯗꯦꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯑꯣꯖꯥ ꯄꯥꯎ ꯐꯥꯎꯅꯔꯒ ꯄꯩꯁా ꯄꯤꯕ ꯌꯥꯕ ꯄꯤꯔꯦ ꯂꯥꯁ ꯑꯋꯥꯔꯗ ꯅꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯂꯥꯜꯂꯦ ꯅꯣꯏꯅ ꯃꯦꯜꯂꯤꯕ ꯐꯣꯝꯁꯤ ꯁꯤꯗ ꯍꯥꯞꯄꯤꯕ ꯅꯝꯕꯔꯁꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯂꯥꯜꯂꯦ ꯑꯃꯨꯛ ꯍꯥꯏꯕꯤꯔꯦ ꯍꯥꯏꯕ ꯃꯇꯝꯗꯒꯤ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯅ ꯁꯤꯗ ꯑꯣꯖꯥ ꯏꯕꯣꯟꯗ ꯐꯣꯟ ꯇꯧꯔꯦ ꯑꯦꯝꯕꯤꯁꯤꯒ ꯐꯣꯟ ꯄꯥꯏꯅꯕ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯏꯕꯣꯟꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗꯩꯗꯤ ꯃꯥꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯕꯨ ꯚꯤꯖꯥꯁꯤ ꯄꯨꯡ 4:30 5 ꯇꯥꯔꯝꯗꯥꯏꯗ ꯄꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯅꯪꯍꯧꯔꯦꯅ ꯍꯥꯊꯨ ꯍꯥꯊꯨꯁꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤ ꯎꯅꯅꯤꯡꯕꯒꯤ ꯑꯩ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯩ ꯏꯁꯥ ꯅꯥꯝ ꯁꯣꯟꯖꯕꯅꯤ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯆꯠꯇꯕ ꯀꯟꯇ꯭ꯔꯤ ꯂꯩꯇ꯭ꯔꯦ ꯇꯄꯁ꯭ꯌꯥꯅ ꯄꯔꯐꯣꯔꯝ ꯇꯧꯗꯕ ꯖꯒꯥ ꯂꯩꯇ꯭ꯔꯦ ꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯩꯒꯤ ꯑꯣꯖꯥꯁꯨ 2007ꯗ ꯑꯣꯖꯥꯅ ꯀꯔꯤ ꯄꯨꯔꯅꯤꯃꯥ ꯕꯨꯙ ꯄꯨꯔꯅꯤꯃꯥ ꯔꯥꯖ ꯄꯨꯔꯅꯤꯃꯥꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯍꯜꯁꯤꯡ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯌꯥꯝꯕ 2022ꯗ ꯑꯃꯨꯛ ꯑꯩꯒꯤ ꯏꯌꯥꯝꯕ ꯆꯠꯂꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯄꯔꯐꯣꯔꯝ ꯇꯧꯁꯤ ꯑꯍꯜ ꯂꯃꯟꯅ ꯅꯣꯏꯒꯤ ꯁꯪꯀ꯭ꯔꯤꯇꯟꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯨꯠꯈꯤꯗꯧꯕ ꯄꯣꯠꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯖꯥꯇꯤꯁꯤꯅ ꯍꯥꯏꯔꯤꯕ ꯁꯪꯀ꯭ꯔꯤꯇꯟꯁꯦ ꯃꯨꯠꯍꯟꯅꯤꯡꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯅꯣꯏ ꯁꯪꯀ꯭ꯔꯤꯇꯟꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯁꯨꯚꯥꯃꯅꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨ ꯁꯪꯗꯕꯗ ꯑꯩ ꯏꯁꯥ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯔꯨꯕ ꯅꯠꯇꯦ ꯐꯥꯎꯔꯨꯕ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯥꯝ ꯈꯔ ꯁꯣꯟꯖꯕꯅꯤ ꯑꯍꯜ ꯂꯃꯟꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁ ꯁꯣꯟꯖꯗꯣꯏꯁꯤꯗꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯕ ꯂꯩꯔꯒꯁꯨ ꯏꯄꯥ ꯏꯄꯟ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯍꯩꯔꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯣꯟꯕꯁꯤꯗ ꯗꯣꯁ ꯀꯔꯤꯒꯨꯝꯕ ꯂꯩꯈ꯭ꯔꯒꯁꯨ ꯏꯆꯥꯅꯤ ꯏꯅꯥꯎꯅꯤ ꯈꯜꯂꯨꯅ ꯅꯨꯡꯁꯤꯕꯤꯌꯨ ꯁꯤ ꯍꯥꯏ ꯑꯩ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯋꯥꯍꯩ ꯇꯥꯗꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤꯁꯦ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥꯒꯤ ꯃꯟꯗꯤꯔꯁꯦ ꯕꯤꯁꯒꯥꯎ ꯈꯨꯅꯧꯒꯤ ꯁꯔꯥꯏꯖꯝ ꯑꯣꯔꯨꯞ ꯃꯣꯅꯤ ꯑꯗꯨꯒꯩꯗꯤ ꯑꯣꯅꯣꯗꯥ ꯁꯤꯡꯍꯣ ꯃꯈꯣꯏꯒꯤ ꯑꯣꯔꯊꯥꯌꯣꯝꯗ ꯃꯣꯏꯅ ꯄꯤꯕ ꯄꯩꯁꯥꯅ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯃꯟꯗꯤꯔꯁꯦ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯣꯕꯃꯤ ꯅꯨꯃꯤꯠꯀꯤ ꯉꯁꯤꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯃꯈꯣꯏꯒꯤꯗꯃꯛ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯃꯣꯏꯒꯤꯗꯃꯛ ꯑꯦꯕꯣꯡ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯃꯥꯖꯇ ꯂꯩꯔꯤꯕ ꯑꯇꯩ ꯂꯨꯄꯥ ꯄꯩꯁꯥ ꯄꯥꯏꯕ ꯁꯃꯥꯖꯀꯤ ꯆꯤꯟꯇꯥ ꯇꯧꯕ ꯄꯨꯝꯅꯃꯛꯄꯨ ꯁꯨꯃꯥꯏꯅ ꯁꯃꯥꯖꯀꯤ ꯕꯤꯚꯤꯟꯅ ꯕꯤꯁꯣꯏꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯀꯅꯤ ꯁꯃꯥꯖꯀꯤ ꯆꯥꯎꯈꯠꯄꯗ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯡ ꯆꯠꯄ ꯑꯦꯗꯚꯣꯀꯦꯠ ꯑꯣꯖꯥ ꯁꯨꯔꯆꯟꯗ꯭ꯔꯅ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯤꯔꯛꯇꯅ ꯑꯩꯈꯣꯏ ꯇꯤꯝꯁꯤꯒꯤ ꯃꯊꯛꯁꯦ ꯑꯩꯈꯣꯏꯅ ꯀꯨꯞꯈꯤꯕꯅꯤ ꯇꯤꯝꯒꯤꯁꯦ ꯀꯩꯅꯣ ꯑꯣꯏꯈꯤꯗꯅ ꯑꯗꯨ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝꯁꯤꯒ ꯂꯩꯔꯤꯕ ꯃꯌꯥꯝꯕꯨ ꯑꯝꯇꯪ ꯊꯋꯥꯏ ꯇꯥꯅ ꯑꯝꯇꯪ ꯈꯨꯕꯥꯛ ꯈꯨꯁꯤ ꯃꯣꯏ ꯑꯁꯤꯁꯦ ꯑꯩꯈꯣꯏꯗꯃꯛ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯤ ꯑꯝꯇꯪ ꯈꯨꯕꯥꯛ ꯈꯨꯗꯅ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥ ꯑꯇꯩ ꯁꯥꯡꯉꯔꯣꯏ ꯑꯣꯖꯥ ꯁꯨꯔꯒꯤ ꯋꯥꯍꯩ ꯈꯔ ꯇꯥꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯥꯔꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯒꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯑꯣꯏꯖꯕ ꯑꯣꯖꯥ ꯁꯨꯔꯕꯨ ꯍꯧꯖꯤꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯂꯥꯛꯇꯅ ꯋꯥꯍꯩ ꯈꯛꯇꯪ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯅꯂꯨꯝꯅ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯅꯣꯜꯗꯣꯔꯤ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒꯤ ꯍꯔꯤ ꯃꯟꯗꯤꯔꯗ ꯏꯃꯥ ꯗꯨꯔꯒꯥ ꯂꯦꯡꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯜꯗꯣꯔꯤ ꯈꯨꯟꯖꯥꯒꯤ ꯑꯍꯜ ꯂꯃꯟ ꯈꯛꯇ ꯅꯠꯇꯅ ꯙꯥꯃꯥꯏ ꯄꯊꯥꯔꯤ ꯚꯥꯅꯨꯒꯥꯁ ꯑꯁꯤꯅꯆꯤꯡꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯁꯨ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯍꯨꯠ ꯁꯤꯟꯖꯔꯀꯥꯟꯗ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯣꯖꯥ ꯅꯣꯜꯗꯣꯔꯤꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯁꯤꯡ ꯑꯔꯤꯛꯄꯗ
संकीर्तन अमतंग मिसिंगदी यारिंगै लिखपदा संकीर्तन अमतंग पांगथोकहनबियो हाइबगी लाइन लौबियो हाइबदगी आइसु हाना खंगजबा अखोई तपस्या कौई लाक्पिरिबा ओजासिंग असिगी टीम मसी तपस्यादगी थारकपनी तपस्या हाइबजी दुगदि चावी मंगला ओरमनि खली वाइसु आई सदोन हाइब ngomjadre adu mayamsi marakdagi sinna मखोंग यांगबा तरागी थबल दुबुंदबा ngamgodaba pujanina khaisu thoram pamari mina naha oiba यामद्रबदा मरी मंगादंग थरांग तो हाइजबदगी तपस्यागी लुसिंगबसिंगना ओजासिंग असि थाबिरकबनी कोइना मसिंग हेन हाइजरबो ngamde ओजाना ताकपिबो तुंगना मसिंग तरुक खक कोइ तौजै लाइबक थिबदी हाना हाइने जरुरगा नुपा सिंग हाइने जरुरे मरकता मुलाकदि नुपी ओइबे यागदा हाइरकुरगा पांगम थोखिद्रे मरमि नुपी ओइबे लाकपसिदी मी मरी लासु मागी मसा खंगदे मसु खंगदे मपुल खंगदे लोइना गनबनिना पांबैदु ओंथोकबो ngamgidre tungda khulong chawa phangboisinu ngasiगidi asugumba mamul yamba matam kaitonga tawuda thaba sida aina basun jam sang pibi ya ta de tapi ko tumna masin taw khakko de labu thibidi ha yoga bupa sinjai de le maru aduna waham asi thamjaraga sankirtan bu miang tabiyo doriba halaman khudimangna sankirtan da mai onse mina ba hairaga ai ba tenjari ओजासिंगी माइगेगी अखोई असिगेसी अमतंग लाक्तना छोबी मतंग कापसे आइना सिगा लेबा लाइ गुरुसिंग पुना मको अमतंग निसिंगरे अमतंग लाक्तना सेजम अमतंग छोबी मतंग कापसे मणिपुर की लाइ ओजासिंग मोय अमतंग छोबी कापके आइ मोय अमतंग सिगा लाक्तना लाइ गुरुसिंग पुना अमतंग छोबी कापके आइ अमतंग मैं अमतंग हगोत्पिरो अमतंग छोबी मतंग कापके कापगी अमतंग हगोत्पिरो जाने जाने चंग 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 यानी छवि का पला है नहीं छवि को वर्षन ला है बोली तीन सौ लाइव आई मामा से क्या लोग हैं अपना से नहीं हो कर ले कि लो